ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯕꯣꯛꯂꯩ ꯑꯆꯥꯎ ꯑꯔꯝ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯀ ꯈꯪꯅꯔꯝꯕ ꯆꯥꯎꯕꯒ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯀꯕꯣꯛꯂꯩ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨ, ꯆꯍꯤ 2 ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ, ꯑꯗꯨꯗ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯀꯥꯏꯅꯗꯣꯏꯅꯣꯕ? ꯀꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯁꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯗꯦ, ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯄꯥꯝꯗ꯭ꯔꯒ ꯀꯩꯒꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯀꯣꯏꯕꯤꯔꯤꯕ? ꯑꯣ ꯑꯗꯨꯗꯤꯅꯦ, ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯁꯦ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯕꯒꯤ ꯅꯪ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯣ ꯂꯩꯔꯕ꯫ ꯀꯕꯣꯛꯂꯩ ꯅꯪꯁꯦ ꯊꯃꯣꯏꯗꯤ ꯀꯜꯂꯤꯀꯣ, ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯕꯁꯦ ꯅꯪ ꯅꯩꯕꯨ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤꯔꯥꯏꯕꯗꯤ ꯅꯪ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯗꯅ꯫ ꯏꯁ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯥꯏꯅꯒ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯜꯂꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯀꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯁꯥꯟꯅꯕꯁꯤꯕꯨ ꯀꯔꯤ ꯑꯐꯕ ꯊꯕꯛꯅꯣꯕ ꯁꯤꯕꯨ? ꯅꯪꯃꯨꯛ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯨꯄꯤꯗꯤ ꯑꯝꯇꯕꯨ ꯂꯩꯔꯝꯃꯣꯏ꯫ ꯑꯍꯦꯟꯕ ꯄꯥꯝꯗ꯭ꯔꯗꯤ ꯂꯥꯏꯔꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯜꯂꯣ ꯍꯥꯏꯔꯣ? ꯅꯈꯣꯏꯅ ꯃꯥꯗꯧꯅ ꯐꯅꯦꯛ ꯁꯦꯒꯥꯏꯕꯝ ꯁꯦꯠꯂꯒ ꯂꯩꯔꯣ ꯍꯥꯏꯔꯕ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯟꯕꯒꯤ, ꯏꯃꯥꯗꯤ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ, ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯑꯗꯨꯝ ꯀꯣꯏꯖꯔꯅꯤ꯫ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯕꯣꯛꯂꯩ ꯅꯪ ꯑꯩꯒꯤ ꯈꯤꯇꯗꯤ ꯈꯜꯂꯨꯗ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯍꯜꯂꯤ꯫ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦꯗꯅ, ꯅꯪꯁꯨꯅꯦ ꯑꯇꯣꯞꯄ ꯅꯪꯒ ꯃꯥꯟꯅꯕ ꯑꯃ ꯌꯦꯡꯖꯔꯨꯔꯣ꯫ ꯏꯔꯥ ꯄꯥꯝꯗ꯭ꯔꯒ ꯇꯣꯛꯎ ꯀꯩꯅꯣ, ꯅꯪ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯗꯅ, ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯦ ꯈꯜꯂꯣꯅ, ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯣꯏꯕ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯅꯨꯄꯤꯕꯨ ꯀꯩꯅꯣ ꯂꯩꯖꯒꯦ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯒꯗꯕꯗꯒꯤ ꯀꯟꯕꯤꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯩꯗꯧꯔꯗꯅ ꯅꯪꯅ ꯑꯩ ꯀꯟꯕꯤꯗꯣꯏꯅꯣꯕ? ꯍꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯩꯗꯧꯔꯒꯦꯕ? ꯑꯍꯦꯟꯕ ꯈꯨꯄꯥꯝꯗꯣ ꯇꯨꯡꯗ ꯐꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯅꯁꯥꯅ ꯈꯔꯁꯨ ꯈꯪꯉꯨꯅꯦ꯫ ꯇꯥꯅꯤꯡꯗꯦ, ꯑꯩꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯃꯣꯟꯁꯤꯜꯂꯒ ꯉꯥꯡꯉꯛꯏꯁꯤꯅ? ꯅꯪ ꯁꯤ ꯅꯨꯄꯤꯅꯤ, ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕꯤꯕꯅꯤ, ꯄꯪꯃꯨꯛꯇꯤ ꯃꯨꯛꯂꯛꯀꯅꯨꯍꯦ꯫ ꯆꯠꯂꯣꯍꯦ, ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯒ ꯑꯀꯟ ꯁꯥꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯕꯨꯡꯉꯣ, ꯅꯪꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯆꯠꯂꯣꯍꯦ ꯆꯛꯊꯤꯕꯤ, ꯅꯪꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯨꯡꯉꯨꯍꯦ ꯅꯪ꯫ ꯏꯕꯨꯡꯉꯣ ꯅꯪꯗꯨꯝꯅ ꯄꯨꯟꯁꯤꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯑꯣꯏꯔꯣꯍꯦ꯫ ꯆꯍꯤ 10 ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯁꯤ, ꯃꯗꯨꯗ ꯀꯅꯥꯅ ꯀꯅꯥ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯈꯪꯅꯔꯅꯤ꯫ ꯆꯠꯂꯣ ꯏꯕꯨꯡꯉꯣ, ꯈꯔ ꯂꯩꯔꯒꯅꯦ ꯆꯥꯗ ꯊꯛꯇꯗꯅ ꯁꯤꯔꯦ ꯀꯥꯏꯅ ꯄꯥꯎꯒꯗꯤ ꯇꯥꯍꯜꯂꯛꯀꯅꯨꯍꯦ꯫ ꯀꯕꯣꯛꯂꯩꯗꯤ ꯆꯥꯎꯕꯒ ꯈꯠꯅꯔꯝꯂꯒ ꯃꯥꯒꯤ ꯅꯧꯅ ꯈꯪꯅꯕ ꯃꯅꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯅꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯄ ꯃꯥꯜꯂꯤꯗ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯑꯩ ꯂꯩꯔꯤꯉꯩꯗ? ꯑꯁ ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯁꯣꯝꯗ ꯊꯦꯡꯅꯅꯤꯡꯗꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯗꯨꯅꯅꯤ꯫ ꯅꯪꯅ ꯊꯦꯡꯅꯅꯤꯡꯗꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯩ ꯂꯣꯏꯅ ꯂꯩꯔꯒ ꯍꯥꯠꯇꯣꯛꯀꯦ꯫ ꯀꯅꯥ ꯃꯁꯛ ꯃꯃꯤꯡ ꯍꯥꯏꯔꯧꯅꯦ꯫ ꯌꯥꯔꯦꯁꯦ, ꯑꯗꯣ ꯃꯈꯣꯏ ꯂꯩꯒꯗꯕ ꯁꯦꯜꯗꯨꯅ ꯑꯩꯒꯤ ꯁꯅꯥ ꯑꯣꯏꯅ ꯁꯥꯕꯤꯌꯣ꯫ ꯅꯪꯒꯤ ꯁꯅꯥ ꯑꯣꯏꯅ ꯁꯥꯎ ꯍꯥꯏꯔꯅꯤ? ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ, ꯃꯣꯏꯁꯨ ꯂꯩꯔꯒ ꯍꯥꯠꯀꯅꯤ, ꯅꯪꯒꯤ ꯁꯅꯥꯁꯨ ꯁꯥꯅꯤ꯫ ꯌꯥꯔꯦꯕ, ꯑꯗꯣ ꯅꯪꯁꯦ ꯅꯁꯛ ꯈꯔ ꯊꯤꯔꯞ ꯇꯧꯔꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯁꯦꯜ ꯄꯥꯏꯕ ꯃꯆꯥꯅꯤꯅ ꯐꯤꯖꯣꯜꯒꯗꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯥꯛꯏꯅꯦ꯫ ꯑꯩꯅ ꯁꯣꯝꯗ ꯂꯩꯀꯥꯏꯗꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯒ ꯑꯣꯏꯔꯛꯏꯅꯦꯗꯤ ꯈꯪꯄꯣꯠꯇꯦꯅꯦ ꯅꯪꯅ꯫ ꯀꯩꯅꯣ ꯅꯃꯥꯏꯅ ꯂꯩꯊꯣꯛꯑꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯃꯤꯅ ꯉꯥꯡꯉꯤꯁꯤ ꯈꯨꯝꯗꯈꯩ꯫ ꯅꯪꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯌꯥꯝ ꯅꯥꯟꯅ ꯀꯦꯗꯅ ꯊꯝꯗꯣꯏꯅꯤꯗ꯫ ꯑꯗꯣ ꯁꯅꯥꯒ ꯃꯌꯥꯝ ꯁꯥꯕꯤꯌꯨꯀꯣ꯫ ꯑꯗꯣ ꯇꯥꯃꯅꯤ, ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ꯫ ꯍꯣꯏ ꯁꯥꯗꯣꯏꯅꯤ, ꯅꯀꯣꯛꯇꯒꯤ ꯅꯀꯣꯡ ꯐꯥꯎ ꯁꯅꯥꯅ ꯌꯣꯝꯍꯟꯗꯣꯏꯅꯤ꯫ ꯑꯗꯨꯕꯨꯔꯣ ꯅꯈꯣꯏ ꯏꯃꯥꯗꯣ ꯁꯅꯥ ꯂꯤꯛꯀꯣꯟꯒ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯁꯤꯕ꯭ꯔꯕ? ꯁꯤꯅ, ꯑꯗꯨꯁꯨꯅꯦ ꯃꯈꯜ ꯁꯤꯔꯤꯁꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯒ ꯈꯔ ꯏꯜꯂꯕ? ꯃꯥꯅ ꯈꯔ ꯅꯨꯡꯁꯤꯕ ꯑꯉꯥꯡꯗꯨꯗꯤ ꯁꯅꯥꯒꯁꯦ ꯍꯦꯛꯇ ꯄꯤꯊꯣꯛꯄꯅꯤ꯫ ꯑꯩꯅ ꯉꯥꯡꯉꯤꯅꯤ, ꯍꯌꯦꯡ ꯑꯩꯒꯤ
nupi la namong nupi la ga pi na khrasu thamon aya nang na do mai na ga hai bra hai se o hai ri ne ikhoi ma na nang yeng ni kai na hai boni da as na khoi ma do yam nung siri bo ai di mabu ka yam na pharam ga da ba ma le hai ba yam phabu amuk hingsabi man gi wan ha ai nai di saura kan hai boni ko sau bai si da bu mi sing se apapa da kaishu khande da na hoi ada hayeng aina na khoi da leira kan da nang ai budi luna tobi ga ja tawni na nang gai koi ma ga khatna rasune aina nang gi mi sang ga chang doi nang na luong ba nongan ba ga dongan na sa se rasu ai di dum yan yam nu shi hai ba nang se athmai na hayeng wai phau tau ko hoi ado ai sa lagi ngarang mina sendoi pirak pagi sel khawjaw ma thiga da walam imana mu thiram de na ngangani ai thiram maga lakada bada nangu ne mandana nangjam hoi chatlo mathang nak pada di sel khawjaw do puraga la ai ga puna thimina seba purakan som de mi gi phiro wairak pagi khara thengnak pasid lepham khangdabani di khangzabana ti do nang ha kai hai bano kishu ai da nang nai do hoi hai ba adudi ai amuk sat lagi ko nang su fazana sam aduga ne ai nai ba do kaw nang na nu shi da ba mi ga leira ba ai ngon lo ai rakada ai na leira ha toini makoi do hoi da man as sibu asigi nu pa se nahan kai ai na thengna da bida nai ra ba si hoi na koina da na leiruri ne kai nu pa ko thok no siba somda mani gi yumdani mani gi mama hanubi mai pak pi do thumok sa do na leiram mani na masa nan hanjilakbadu ubada hairatlam yumdagi na tirai khubi malaga thokre aduga nang na husik na nasaga nalada na hanjilla ininya ha hey kana digi awai pijol no nang na selai badu na ha ma taning dida iru zada ba nang na migi ma phi marol ga wai ga selada na chalo hongdo su sanu ne mina segrak manam na mi da na saura ne ba ma nang si khak ngang ning bazani ayu bu su ya ya di du ngang du de ro ga lei ngang da di kai no na pi na rol anan ba han madu setning labadi ibunga thabuk tu su ne sial ta do aduga leiraga ne set lo ai ruga thabuk chu ba sial tan nati iman sial da dom yam na hai du bo am so pi du bo haying si ba da sial pu raga ka su sat pa ya da bani ni ai bu sial so pi kai daga hai ni hai gadha hing ba da sial sangi hai ba si nang khang da bro ha hing ba da sang ma sial do na sa na tan zara ka hing mu hai bani ne tan da su ya sukoi ning lak pase ai se kim da thok te adu hoji phaw adum hingi si ai kai su si de na kaya thani yeng ibungo nang na si da na hingli ba du de ne nama ina ne nangi thibong do thakpagi khanglabra hayeng ai na si khraba kan da di nang kan na thakpi doi o na mong nu pi na ima sakna na chai bu ne hek jok sarasin ima nangi matam du yorok laba kan da wai sak dum si jako ai su ai na ngamna ba su da na adum saragi hinghoge ba nang sibo karam hai na ngang na doi no khang de ni ai ba suning jiba khusuning da siga matu ga su thi ge khali ba mali de nupi chi du di ima sikraga hayeng ibu kanan thakpi hogani nanga cha bek manaba suning da ba mek phanglebadi kalak bek khani da ima nasabu yamna wahaning magi thabak to tobirakan jaga chida kwai dagi marai bak thibi nupi ne nangon na thungdori ba to engon dagi se na thibi ima numidang ga isang thongdui noi na pa thongge khanglabra na khoi na pa siki ba do adu thongge adu di ima exam ai di chaning di ai gi di ngara kai ngam khara siri nap launa matong chawrok kaklaga thongbi no ngan ba dagi numit ta ba phau ma thibong ahaw ba za ba ga chat ba ga ti nang na khalaga lai bisi na tro o khanja ba gi wa ne ahaw ba za da bu kuiman da na tille ga sia sa nga gi mahaw ka do kausile yumthang na bu sing sibu mo su phat kitre jang ahaw ba ma thong ba da masa sa ba sa da ba thang na ba gi khar thin gi ai ba gi wakal di leite is kaya da na o suning da na siki thok da ba nang na ahaw ba sa ning la ga na ne pura la ga sa ro aduga phara ga na nang aksam du da yin nga nu ya la ga hek chat la lo ibungo nang di ne aduna se na paksa ga ni ima ai sin na sa ni nang na to yam na ti na ngang ni o isa oirasu ne naram chatu phatradi ngang ta ba ni ibungo masak asi da ba na oh ma taning de karokan na kon do ta ba da ni I ga ka mani nga sisu magi matau thoi ba dagi khongrau phurit wai ga haina laklam
Thoiba, kaidaramino. Nangna laisina kay mo wai gai. Nang sina wa khangkhibasina aidringida hanida khangsilakani. Nang di adu natradi apa nungai amta leitedana aduna hangi. Nangna nupi haira koide furi khongrawa no no bu leiraga sum thamjillaga kaidongnaduno. Adui saruk aina kharaga setpi gai bi wani kai. Oh, aina sel tingkai leibanina nangna nungai na loithopigi sinatro. Yarise. Nangondagi furit amta waigeba. Nahan higokto natab amoy na piro. Adu natabadi kaidi lawdoy baydi. Leite adudagi hena. Nangna nahan litkiba hangama paldo aduay na piro kaidaro. Ay nabda litriba dudo. Aduda yaro he ahan bane. Ay na muktagi hena litriba. Aduna as amu kaidi horin dudo namu. As uri ni kaino kupiro he. Yahalagpaga patilakeba. Yaro wana. Aduga na nangna litlu purise. Sirak manam yam namib. Adu sunabani na waksh. Handagdi niya suraga tilagi. Suraga. Nupa na tadong na likri ng sibo. Nang niya, nupa na tadong na nasagi na pinarol amat na bulay siraga siyat pa ngamdib. Ngamdaba na tida, no yasuk yam layraga ay nagkailay raga siyatoy. Nang gumangag ta ngay radi mising siya, unawa na siya laga laydarin ni dudi. Ni ngay raman tiyangi wani kupiroda. Lauda lo, upuda yawan. Angang ba anong ba mas layramin? Nang so, pasan lay, asina matang waragi ko. Nang uni kan bada pirol ano baga layraga siya tsagadab sa kiba mo yaw raid. Yan, nabukpatab to tawon. Si badam to puba yaba na di. Hinglingay sida aray ba setmin na ba sibu kay kay kay. Hek hay raga nang idit naktan. Sidaw pun sini nang sunong tadi layo kay. Ay kuy sa sijinay da nang undagi tang liwaraga set kita na. Yar, sidagi kurum si mga tongkragi. Chakpusari ni sini. Tawrono. Nahan mo so nang naigi pinan ama tongkraga tadat laga piri. Hadakti adu tawrono ko. O handakti niya tadala oy. Siso nakandaga lay kongkra tayo. Yung isang thoga pibidaki bumupun ko. Nang siya ikay bagyo kakangbi sa ita. Ay ni kay bakang laradi nupi pangkidro. Inakon mo nupada pam na nagalay ba sila. Lairi kangki bada iharap pagiwadi laytra. Isak pazari siya liyam na mangdo yun. O pazaba chalo yari. Ado isaru namada purit kongraw kra laybiyo hay na taro olag kapuso. O laytra su yari noy asuk yam layribo kongraw so ta thomadagi wairamabad chalhe ay. Bamino khangdi so ikay ba khangda basiwa kaboklay magi mata lataga mani unaba thoklaklam lata nangse ngamdi ngami ta saw baga kuina bada to kaina thoga atopa magiyek to kuiraga lerami bi kaina jadi kaino he madi aina pambada phangdringai gi sum matam lenbagi koiki bani ado hausikti phanglabani na kaina redana Nangna nauna khangnariba nupadubu masaka fasabrane kayam fasageba ta sawbadagi kay henge masakpudi kaysu fasadida musu muyi piksupi ado rasidi kabak lay aduga ne horin yingzo mana selakpa pizo masak kunangan gad as ina kunma masana heba malise man badang oiramdana ba kundi kundabida nate yam khule hai silgasya pura thi hai khoi mamaga magana Ado nang mo tazabraba. Mina sing mahaybadubu kamay tazaroy doyno tazare kay. Pay sumadi. Ado munna di tiko ko. Kayno nangisi ay nasiyal pay banupa mapangbasida kalakpa malida. Is kay kalaktoy ba? Ay di sum soyda na bahay bibani bima imana biyoy bagi. Ado raso tu. Tada masanan ba? Bigtaw ba amuba malaisya asini ay naisi. Tinggu man. Yam pasabadang naga tagatladan. Kabuglay, nasidi khra thiengkhri sawbiyadi. Ima khoi ni sendo impirak tabagi gangna dun layurab. Kaisu kaidida ado mase khoi ima nabi ni naming na lata ko bani. Oh, lada, aigi nupi na taba atopa nupi da kaya yengdaba. Aduna nang lepadu hongdre. Sawyadi ko. As, mahagi asigi nupakot uksidani. Ay niyam saksarisi. Kaisu kaidida adudi kaboklay na khoi ni ngyak wari saro ay swaida ngairage ko khoi ngayu ko kuiroi na tom to ko to lo ya jo mi mu purok traso to ni na ragtradi kaino hi moi gi una basat pada su chatmi ne kaino nos mi gi nu ba una basat pada nang yauri ba haying mu kai chatpa gam ta yari ko kai gi noi se atopa nu pa gi mamang da nang gi phajaba na sak to uhaning da adugi khanglabra
ꯆꯠꯃꯤꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣꯍꯦ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯁꯥꯎꯗꯅꯕꯅꯤ ꯅꯪꯁꯨ ꯅꯇꯣꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯍꯧꯔꯨꯗ꯭ꯔꯗꯤ ꯃꯣꯏꯅ ꯍꯧꯕꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦꯗꯅ ꯅꯪ ꯃꯣꯏꯒꯩꯒ ꯀꯅꯥꯅ ꯍꯦꯟꯂꯨꯒꯦ ꯍꯥ ꯅꯪꯅ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕ ꯈꯪꯂꯕ꯭ꯔꯣ ꯀꯕꯣꯛꯂꯩ ꯃꯅꯤꯒ ꯎꯅꯔꯨꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯄꯤꯁꯛꯅ ꯍꯩ ꯀꯕꯣꯛꯂꯩ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯅꯝꯕ ꯁꯧꯔꯥꯁꯤꯡꯁꯤꯅ ꯈꯨ ꯀꯥꯝꯂꯤꯕꯁꯦ ꯅꯪꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦꯀꯣ ꯀꯩꯅꯣ ꯃꯣꯏꯅ ꯏꯁꯧ ꯂꯥꯡꯉꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯃꯣꯏꯒꯤ ꯃꯇꯦꯡꯗꯣ ꯈꯔ ꯇꯧꯔꯕꯗꯤ ꯈꯔꯁꯨ ꯐꯩꯗꯅ ꯉꯝꯖꯗ꯭ꯔꯦ ꯑꯩꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯅ ꯃꯄꯥꯝꯗꯒꯤ ꯎꯠꯂꯛꯄ ꯃꯤꯅꯥꯏꯔꯣ ꯑꯃꯗ ꯀꯩꯅꯣꯝꯇꯪ ꯄꯥꯡꯉꯨꯔꯦ ꯑꯃꯅ ꯑꯃꯨꯛ ꯁꯥꯎꯅꯤ ꯑꯃꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯣ ꯅꯪꯁꯨꯅꯦ ꯃꯔꯤꯁꯤ ꯁꯨꯔꯕꯅꯤ나 ꯌꯥꯅꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯄꯥꯡꯉꯗꯤ ꯀꯔꯤ ꯀꯥꯏꯕ ꯌꯥꯔꯦ ꯏꯃꯥ ꯃꯣꯏ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯇꯥꯅꯤꯡꯗꯦ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯇꯝꯕꯤꯒꯦ ꯀꯩ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯑꯣ ꯑꯗꯨꯕꯨꯔꯣ ꯑꯩꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯀꯣꯏꯅꯔꯦ ꯆꯥꯎꯕ ꯃꯩꯇꯠꯄꯗꯣ ꯑꯗꯨꯒ ꯇꯣꯛꯅꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯦ ꯅꯪꯗꯤ ꯀꯩꯒꯤ ꯇꯣꯛꯅꯔꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯔꯕ ꯑꯗꯨꯒꯤ ꯇꯣꯛꯅꯔꯤꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯁꯦ ꯆꯣꯡꯂꯝ ꯀꯌꯥ ꯆꯥꯗꯕꯅꯤ ꯂꯥꯏꯔꯕꯕꯨ ꯀꯩꯅꯣ ꯀꯟꯅ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯕꯅꯤ ꯁꯨꯅꯤꯡꯕꯕꯨ ꯄꯣꯛꯂꯕꯗꯤ ꯐꯅ ꯁꯨꯅꯤꯡꯉꯦꯅ ꯁꯨꯔꯁꯨꯅꯦ ꯂꯥꯏꯔꯕꯅ ꯁꯨꯕꯕꯨ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯕꯗ ꯑꯃꯃꯨꯛ ꯃꯦꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯠꯅꯕꯕꯨ ꯀꯟꯗ꯭ꯔꯕ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯄꯥ ꯃꯄꯨꯅ ꯀꯩꯔꯥꯛ ꯊꯥꯔꯝꯕ ꯑꯣꯏꯔꯕꯁꯨꯅꯦ ꯑꯗꯨꯝ ꯆꯥꯎꯊꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨꯀꯣ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯒ ꯋꯥꯅ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒ ꯏꯄꯥꯝꯗ ꯅꯤꯕ ꯂꯥꯛꯄꯗꯣ ꯄꯥꯝꯕ꯭ꯔꯣ ꯅꯃꯧ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯕꯨꯛꯆꯦꯜꯗꯨ ꯂꯦꯞꯄꯨ ꯑꯍꯦꯟꯕ ꯄꯥꯝꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯍꯦꯟꯕ ꯊꯤꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯁꯤꯡꯁꯦ ꯏꯃꯥꯗꯅꯕꯨ ꯄꯪꯕꯒꯤ ꯊꯤꯍꯧꯗꯕꯒꯤ ꯄꯥꯕꯗ ꯂꯩꯔꯛꯄꯒꯤ ꯋꯥꯅꯤ ꯃꯧ ꯑꯍꯜꯅ ꯇꯧꯔꯤꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯨꯖꯥ ꯑꯩꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯃꯍꯦꯜ ꯌꯦꯡꯅꯤꯡꯗꯕꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯅꯩꯅꯣ ꯈꯪꯗꯦꯅꯦ ꯀꯕꯣꯛꯂꯩꯅ ꯌꯦꯡꯉꯦꯗꯨ ꯃꯃꯤꯠꯁꯦ ꯆꯞꯄꯩꯅꯔꯒ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛ ꯌꯦꯡꯁꯤꯟꯕꯅꯤ ꯅꯪꯒꯤ ꯅꯃꯧꯁꯤꯡꯁꯦ ꯑꯩ ꯍꯌꯦꯡ ꯌꯨꯝꯒ ꯄꯥꯟꯈ꯭ꯔꯒ ꯌꯨꯝꯁꯤꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯆꯔꯣꯏ ꯑꯣ ꯂꯥꯛꯑꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯀꯣ ꯅꯕꯨꯡꯁꯤꯡꯅ ꯅꯅꯝꯃꯒꯤ ꯅꯪꯅ ꯅꯋꯥꯒꯤ ꯅꯄꯥꯒ ꯑꯩꯈꯣꯏꯅꯤꯅ ꯁꯪꯒꯣꯜꯗꯔ ꯀꯔꯤꯅꯣ ꯆꯤꯛꯅ ꯂꯩꯖꯔꯒꯦ ꯂꯩꯖꯔꯣ ꯅꯃꯧ ꯅꯨꯄꯤꯅ ꯉꯝꯕ ꯅꯆꯥꯅꯨꯄꯥꯁꯤꯡꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯆꯤꯛꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯖꯔꯣ ꯍꯣꯏ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯅꯝꯃꯁꯤꯡꯁꯦ ꯃꯅꯥꯇꯣꯟ ꯑꯁꯦ ꯇꯣꯔꯣꯕꯣꯠ ꯃꯨꯛ ꯆꯥꯎꯗꯅ ꯂꯩꯔꯤꯕꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯨ ꯆꯠ 이mitse ꯇꯥꯡ ꯅꯣꯡꯇ ꯍꯦꯛ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯃꯔꯤꯁꯤꯅ ꯅꯣꯛꯄ ꯎꯖꯗꯦ ꯍꯦꯛ ꯑꯣꯏꯕ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯧꯄꯥ ꯁꯥꯖꯧꯗꯨ ꯃꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯈꯔ ꯂꯥꯛꯄꯁꯨ ꯐꯕꯅꯤ ꯑꯩꯁꯨ ꯄꯥꯛꯅ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯎꯅꯗꯦꯗꯣ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯀꯔꯝ ꯂꯩꯔꯤꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯨꯛ ꯍꯦꯛ ꯊꯧꯒꯠꯂꯒ ꯂꯥꯛꯂꯕꯅꯤ ꯅꯄꯥꯡꯒꯜ ꯈꯔ ꯀꯜꯂꯤꯕ ꯅꯣꯏꯅ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯤ ꯑꯗꯣ ꯇꯌꯥꯏ ꯇꯥꯇꯣꯟ ꯏꯕꯨꯡꯉꯣꯅꯤꯗꯤ ꯀꯝꯗꯧꯔꯤ ꯅꯪꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯅꯗꯦ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯍꯥꯃꯨ ꯍꯥꯏꯗꯨꯅꯤ ꯏꯆꯦꯕꯨ ꯅꯈꯣꯏ ꯑꯅꯤꯗꯪ ꯀꯝꯗꯧꯔꯤꯒꯦ ꯃꯧꯒ ꯊꯤꯖꯤꯟꯕꯒꯤ ꯋꯥꯒꯗꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ 이봉아 까다이ꯗꯒꯤ ꯃꯧ ꯊꯤꯕꯅꯣꯗ 이사 누파 시대 ꯉꯥꯡꯅꯕꯗ ꯅꯆꯦꯁꯤ ꯏꯌꯥꯡ ꯀꯪꯂꯕꯅꯤ 마부 하나ꯒꯨꯝꯕ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯅꯦ ꯈꯔ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯕꯅꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯟꯖꯤꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯀꯔꯤꯗ ꯁꯣꯏꯅ ꯌꯣꯛꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯊꯕꯛꯅ ꯃꯅꯥꯝꯅ ꯁꯨꯅꯤꯡꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯠꯄ ꯆꯥꯕ ꯁꯤ ꯈꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯏꯆꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯀꯣꯟꯁꯪꯗ ꯁꯅꯥ ꯁꯨꯕ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯊꯑꯣꯏꯀꯤ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯆꯦꯗꯤ ꯊꯥꯖꯗꯦ ꯅꯨꯄꯤ ꯊꯤꯖꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯈꯨꯇꯟ ꯂꯥꯛꯇꯟꯁꯤꯗ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯋꯥꯒꯗꯕꯗꯣ ꯃꯗꯨꯗꯤ ꯍꯦꯛ ꯈꯟꯕꯗ ꯉꯝꯗꯦꯗꯣ ꯆꯍꯤꯁꯨ ꯐꯅ ꯌꯥꯝ ꯈꯔ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯐꯒꯗꯕꯅꯤꯅꯦ ꯑꯣ ꯑꯗꯨꯅꯦ ꯍꯅꯨꯗꯅ ꯄꯣꯊꯥꯗꯅ ꯂꯩꯗꯧꯔꯕ ꯑꯩꯁꯦ ꯃꯥꯒꯤꯗꯤ ꯍꯦꯛ ꯈꯟꯕꯗ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦꯗ ꯑꯩ ꯑꯣ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯕꯅꯤꯅ ꯀꯩꯅꯣ ꯌꯦꯡꯂꯒ ꯇꯧꯅꯅꯕ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯒꯦ ꯃꯥꯅ ꯌꯥꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗ ꯍꯣꯏ ꯅꯈꯣꯏꯅ ꯈꯔ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯆꯦ ꯀꯣꯛ ꯁꯥꯔꯦ ꯀꯣꯛꯀꯁꯦ ꯆꯥꯛꯑꯦ
ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯗꯅ ꯏꯆꯦ ꯊꯣꯡꯂꯒꯦ ꯆꯥꯛꯀꯗꯤ ꯆꯥꯔꯣꯏꯒꯦꯗ ꯏꯆꯦ ꯀꯣꯟꯅ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯆꯥꯈꯣꯗ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯎꯅꯕꯅꯤ ꯏꯆꯦ ꯂꯨꯄꯥ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯆꯥꯃꯤꯟꯅꯗꯕ ꯅꯨꯡꯉꯥꯏꯇꯦ ꯐꯔꯤꯁꯦ ꯑꯗꯨꯗꯤ ꯊꯥꯏꯅ ꯏꯆꯦꯅ ꯊꯣꯡꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯔ ꯀꯔꯤꯅꯣ ꯁꯥ ꯉꯥꯒꯁꯦ ꯏꯆꯥ ꯆꯥꯅꯤꯡꯂꯛꯇ꯭ꯔꯦ ꯐꯔꯦ ꯏꯆꯦ ꯊꯣꯡꯂꯒꯦ ꯑꯗꯣ ꯃꯧꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯗꯨ ꯈꯔ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯑꯃꯅ ꯀꯟꯅ ꯌꯦꯡꯕꯗꯒꯤ ꯐꯔꯦ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯐꯖꯅ ꯍꯩꯖꯤꯟꯈ꯭ꯔꯦ ꯌꯦꯡꯕꯤꯅꯕ ꯂꯩꯔꯤꯕꯗꯣ ꯐꯔꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯅꯥꯔꯦꯅ ꯈꯜꯂꯨ ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯌꯦꯡꯕꯤꯗꯣꯏꯕ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤ ꯏꯆꯦ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯇꯥꯆꯧꯁꯤꯡ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯀꯔꯤꯒꯤ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯃꯅꯤꯒ ꯀꯕꯣꯛꯂꯩꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯀꯕꯣꯛꯂꯩ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯅꯪꯁꯦ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯅꯤꯡꯗ꯭ꯔꯤꯕ ꯑꯩꯁꯨ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯕꯅꯤ ꯑꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯅ ꯂꯩꯔꯝꯃꯤꯅꯦ ꯉꯁꯤ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤꯔꯣ ꯌꯥꯏꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯂꯁꯤ ꯉꯥꯏꯈꯣꯏ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯃꯊꯪ ꯊꯦꯡꯅꯕꯗ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯑꯁ ꯑꯩꯗꯤ ꯆꯦꯜꯂꯅꯤꯅ ꯍꯔꯥꯎꯖꯔꯨꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯅꯤ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯨꯏ ꯀꯩꯒꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯤꯕ ꯅꯪꯗꯤ ꯃꯤꯗꯤ ꯅꯨꯄꯤꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯝꯗꯥꯏꯁꯦ ꯄꯨꯛꯅꯤꯡꯒ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯒ ꯍꯥꯏꯅꯗꯥꯏꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯛꯂꯩꯕ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯧ ꯁꯛꯇꯥꯁꯤꯡꯗꯣ ꯎꯅꯤ ꯈꯟꯕꯗ ꯅꯈꯣꯏ ꯃꯧꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯧꯈ꯭ꯔꯖꯥꯠꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯅꯥꯇꯣꯟꯗꯣ ꯆꯥꯎꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯑꯩꯗꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯏꯄꯥꯝꯗꯒ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯏꯃꯥ ꯄꯥꯕꯗꯤ ꯀꯅꯥꯅ ꯌꯦꯡꯗꯣꯏꯕ ꯈꯪꯗꯦ ꯃꯆꯥꯅꯨꯄꯥ ꯁꯪꯒꯨ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯖꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯏꯃꯥꯒ ꯄꯥꯕꯒ ꯊꯝꯕꯤꯕ ꯌꯥꯏꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯁꯦꯕꯥ ꯇꯧꯅꯕ ꯃꯤ 2-3 ꯑꯃꯒ ꯊꯝꯕꯤꯔꯒ ꯂꯣꯏꯔꯦ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯤ ꯑꯣꯏꯗꯣꯔꯤꯅꯦ ꯑꯗꯨꯗꯤ ꯑꯣꯏꯍꯟꯗꯣꯏꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕ ꯀꯥꯟꯗ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯜꯂꯣꯏꯗ ꯃꯊꯪ ꯎꯅꯕꯗꯣ ꯑꯗꯨꯗꯗꯤ ꯆꯦꯟꯕ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯋꯥꯅ ꯉꯥꯏꯗꯣꯏꯅꯤ ꯍꯣꯏ ꯑꯩ ꯊꯨꯅ ꯁꯤꯟꯅꯕ ꯇꯧꯔꯒꯦ ꯋꯥꯔꯤ ꯃꯇꯝꯒꯤ ꯅꯍꯥꯟꯗꯣ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣই ꯏꯃꯥꯒꯤ ꯁꯅꯥꯗꯣ ꯃꯄꯥꯝꯗ ꯆꯠꯄꯗ ꯌꯥꯟꯒꯦꯅ ꯋꯥꯏꯈ꯭ꯔꯒ ꯀꯥꯏꯊꯣꯛ ꯂꯩꯔꯝꯗꯅ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯟꯅ ꯀꯟꯅꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯉꯝꯃꯤꯅ ꯑꯗꯨꯗꯤ ꯉꯝꯕꯅꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤꯅꯦ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯒ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯅꯪ ꯄꯤꯕ ꯌꯥꯗꯦꯀꯣ ꯄꯤꯔꯣꯏꯗ ꯁꯥꯕꯗꯨꯗ ꯁꯣꯏꯕꯤꯅꯣ ꯂꯣꯏꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ ꯆꯥꯅꯤ ꯁꯣꯝꯗꯅ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯏꯃꯥꯅ ꯄꯣꯔꯣꯛꯁꯨ ꯂꯧꯔꯤ ꯀꯩꯅꯣ ꯆꯦꯡ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯅꯥ ꯁꯤꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯗꯣꯝꯆꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯐꯧꯗꯣ ꯑꯝꯇ ꯁꯨ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯑꯩ ꯀꯥꯎꯗꯅ ꯍꯥꯏꯗ꯭ꯔꯕ ꯑꯗꯨꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤꯅꯤ ꯍꯣꯔꯦꯟ ꯅꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯗꯅꯀꯣ ꯉꯥꯡꯉꯣꯏꯗ ꯍꯌꯦꯡ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯀꯕꯨꯛꯂꯩ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯩꯕ ꯍꯌꯦꯡ ꯑꯩꯈꯣꯏꯗꯒ ꯀꯦꯊꯔꯒ ꯂꯩꯔꯀꯥꯟꯗꯗꯤ ꯐꯖꯃꯟꯗꯅ ꯌꯦꯡꯕꯒ ꯉꯝꯂꯣꯏꯗꯣꯔꯤꯕ ꯖꯥꯠ ꯏꯁ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯁꯦ ꯇꯁꯦꯡꯅ ꯐꯖꯩ ꯃꯅꯤꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯍꯜꯒ ꯃꯥꯏꯃꯨꯒ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯃꯅꯤ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯕ ꯃꯥꯕꯨ ꯌꯨꯝꯁꯤ ꯊꯤꯕ ꯂꯥꯛꯏꯗꯨꯕꯣ ꯁꯅꯥꯍꯜ ꯃꯥꯅꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇꯣ ꯋꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯍꯥꯏꯈ꯭ꯔꯤꯅꯤ ꯅꯪꯅꯤ ꯍꯥꯏꯗꯅ ꯅꯝꯅ ꯂꯧꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯦꯕ ꯁꯣꯝꯗꯅ ꯃꯤꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯁꯥꯒꯤꯅ ꯄꯣꯠꯄꯨ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯄꯪꯄꯤꯗ ꯄꯤꯁꯤꯜꯂꯤꯕꯅꯣꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯄꯪꯄꯤꯗ ꯄꯤ ꯈꯪꯗꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯅꯤ ꯈꯪꯗ꯭ꯔꯦ ꯅꯦ ꯑꯩꯈꯣꯏ ꯏꯅꯦꯅ ꯋꯥꯏꯍꯟꯅꯤꯡꯗꯦꯗ ꯃꯥꯅ ꯋꯥꯏꯔꯨꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯅꯝ ꯈꯨꯀꯟꯗꯨꯅ ꯁꯤꯔꯥꯛ ꯃꯅꯝ ꯂꯧꯅꯅꯕꯅꯤ ꯃꯥꯒꯤ ꯑꯅꯝ ꯈꯨꯀꯟꯗꯣ ꯏꯅꯦꯁꯨ ꯅꯆꯥꯅꯤꯅ ꯈꯪꯉꯝꯒꯅꯤꯕ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯕ ꯍꯣꯏ ꯏꯅꯦꯅꯅꯦ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯅꯥꯟꯅ ꯍꯦꯛ ꯆꯪꯂꯛꯂꯕꯗꯤ ꯌꯨꯝ ꯌꯧꯔꯛꯄꯒ ꯊꯤꯜꯂꯛꯍꯜꯂꯒꯦꯀꯣ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯅꯤꯁꯨ ꯍꯜꯂꯛꯂꯝꯃꯤ ꯑꯩꯅ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯂꯝꯕꯤꯗꯒ ꯉꯥꯏꯔꯒ ꯂꯩꯁꯤ ꯌꯦꯡꯉꯨ ꯏꯃꯥꯟꯅꯕꯅꯤꯅ ꯀꯌꯥꯝ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣꯕꯁꯦ ꯑꯩ ꯈꯪꯖꯤꯟꯅꯗꯕ ꯁꯥꯒꯦꯀꯣ ꯃꯥꯏꯃꯨ ꯇꯨ ꯑꯗ ꯂꯩ ꯐꯖꯕꯒ ꯆꯥꯔꯗꯅ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯁꯅꯥꯍꯜ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯀꯥꯏꯅꯒ
ꯑꯩ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯉꯣꯟꯗ ꯊꯨꯅ ꯍꯜꯂꯛꯀꯅꯤꯅ ꯅꯝꯗꯅ ꯂꯧꯈ꯭ꯔꯒ ꯀꯨꯏꯅꯒ ꯂꯩꯊꯣꯔꯛꯏꯅꯦ ꯑꯁ ꯍꯜꯂꯛꯏꯁꯤꯗꯤ ꯑꯩ ꯍꯜꯂꯛꯇꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁꯣꯝꯗ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯗꯒꯤ ꯋꯥꯏꯌꯦꯅ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯤ ꯁꯅꯥꯍꯜ ꯃꯤꯅ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯂꯩꯔꯒ ꯁꯦꯠ ꯆꯥꯕ ꯇꯝꯃꯨ ꯂꯧꯊꯣꯔꯛꯑꯣ ꯐꯤꯔꯣꯜꯗꯣ ꯀꯩꯅꯣꯗ ꯂꯝꯕꯤꯁꯤꯗꯕꯨ ꯀꯃꯥꯏꯅ ꯐꯤꯔꯣꯜꯁꯤ ꯂꯧꯊꯣꯛꯇꯣꯏꯅꯣ ꯅꯣꯏꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯀꯔꯤꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥ ꯂꯧꯊꯣꯔꯛꯑꯣ ꯑꯩ ꯑꯁꯣꯝꯗ ꯃꯤ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯤꯔꯒꯦ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯌꯥꯔꯣꯏ ꯂꯧꯊꯣꯛꯑꯝꯃꯨ ꯑꯩ ꯊꯦꯡꯉꯦꯕ ꯑꯩ ꯊꯦꯡꯉꯩꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯅꯒ ꯍꯦꯟꯅ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯤꯅꯥꯠꯇꯨꯁꯨ ꯄꯤꯔꯧꯅꯤ ꯑꯩ ꯀꯩ ꯇꯣꯡꯉ ꯆꯠꯈꯣ ꯍꯥꯏꯅꯣ ꯅꯨꯄꯥꯅꯤꯅ ꯅꯄꯨꯟꯁꯤꯒꯤ ꯐꯤꯅꯥꯠ ꯑꯟꯕ ꯑꯝꯇ ꯐꯥꯎ ꯂꯩꯔꯒ ꯇꯣꯡꯕ ꯉꯝꯗꯕ ꯁꯤꯁꯦ ꯅꯪꯒꯤ ꯐꯤꯅꯠꯀꯁꯦ ꯁꯤ ꯂꯩ ꯑꯃꯨꯛ ꯀꯟꯅ ꯋꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤ ꯀꯥꯏ ꯋꯥꯏꯕꯤꯅꯨ ꯋꯥꯏꯕꯤꯅꯨ ꯈꯣꯡꯒ꯭ꯔꯥꯎꯗꯨꯁꯨ ꯂꯧꯊꯣꯛꯑꯝꯃꯨ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯍꯥꯏꯔꯅꯨ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯍꯧꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯦ ꯁꯦꯠꯂꯒ ꯍꯟꯈꯤꯕ ꯌꯥꯕ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯅꯪꯒꯤ ꯏꯖꯠ ꯑꯗꯨ ꯑꯗꯥꯒ ꯑꯩ ꯈꯪꯗꯦꯅꯤ ꯁꯦ ꯁꯤꯒꯤ ꯐꯇꯤ ꯃꯠꯇꯁꯦ ꯁꯦꯠꯂꯒ ꯆꯠꯀꯣ ꯃꯤ ꯎꯁꯤꯠꯇꯕ ꯃꯄꯨ ꯑꯩꯉꯣꯟꯗꯒꯤ ꯑꯋꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯔꯗꯅ ꯄꯤꯔꯣ ꯂꯧꯊꯣꯛꯑꯝꯒꯦ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯅꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯐꯗꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯇꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯅꯤꯒꯤ ꯃꯃꯥ ꯃꯥꯏꯄꯥꯛꯄꯤꯗꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯔꯛꯂꯝꯃꯤ ꯅꯐꯤ ꯅꯔꯣꯜ ꯐꯥꯎꯕ ꯍꯦꯛ ꯃꯨꯟꯕꯤꯍꯧꯔꯕꯣꯏꯔꯦꯀꯣ ꯏꯆꯥꯗꯤ ꯃꯤꯒꯤ ꯋꯥꯏꯔꯒ ꯁꯦꯠ ꯆꯥꯔꯨꯔꯕꯅꯤꯅ ꯂꯝꯖꯥꯎꯗ ꯐꯤ ꯃꯇꯠꯇꯨ ꯁꯦꯠꯂꯒ ꯍꯜꯂꯛꯄꯗ ꯏꯀꯥꯏꯕ ꯄꯣꯛꯇ꯭ꯔꯕꯅꯤꯅꯦ ꯀꯩꯒꯤ ꯏꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯈꯥꯡꯂꯒ ꯍꯜꯂꯛꯏꯅꯦ ꯃꯥꯅ ꯈꯪꯅꯤ ꯈꯪꯗꯅ ꯑꯃꯨꯛ ꯉꯥꯡꯉꯅꯨ ꯏꯀꯥꯏꯔꯗꯤ ꯁꯦꯜ ꯇꯥꯜꯂꯣ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯂꯕꯗꯤ ꯅꯔꯜ ꯄꯨꯊꯣꯛꯂꯒ ꯂꯩꯗꯨꯅ ꯁꯦꯠꯄ ꯀꯔꯤ ꯀꯥꯏꯒꯦ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯏꯔꯜ ꯄꯨꯊꯣꯛꯂꯒ ꯂꯩꯅꯤ ꯑꯃꯨꯛ ꯁꯦꯠꯂꯨꯔꯒ ꯍꯨꯟꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯁꯦꯠꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯃꯈꯜ ꯃꯈꯜ ꯁꯦꯠꯄꯅ ꯐꯠꯇ꯭ꯔꯣ ꯃꯈꯜ ꯃꯈꯜ ꯁꯦꯠꯄꯗꯨꯗ ꯐꯗꯤꯁꯨ ꯁꯦꯠꯂꯤꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯌꯥꯔꯦꯃ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯉꯥꯡꯗ ꯉꯥꯡꯉꯅꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯉꯣꯏꯗꯧꯔꯤꯕꯅꯣ ꯃꯤꯅ ꯌꯨꯝꯁꯤ ꯂꯥꯛꯑꯒ ꯉꯥꯡꯂꯝꯂꯤꯕ ꯈꯣꯟꯗꯥꯗꯨꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯅꯦ ꯏꯃꯥꯅ ꯀꯩꯁꯨ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯗ ꯏꯀꯥꯏꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯗꯨꯝ ꯆꯥꯊꯣꯛꯁꯤꯕ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯍꯥꯎꯕ ꯂꯩꯔꯒ ꯆꯥꯒꯗꯧꯔꯤꯕ ꯍꯥ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯊꯤꯕꯣꯡꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯤꯕ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯃꯥꯂꯦꯝꯁꯤꯗ ꯏꯃꯥꯈꯛ ꯑꯣꯏꯔꯝꯒꯅꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯃꯥꯂꯦꯝꯁꯤ ꯅꯪꯈꯛ ꯑꯣꯏꯔꯝꯒꯅꯤ ꯍꯅꯨꯔ ꯐꯥꯎ ꯅꯃꯥ ꯑꯁꯣꯝꯗꯤ ꯑꯩꯅ ꯊꯥꯛꯂꯒ ꯆꯥꯅꯤꯗꯣ ꯈꯟꯗꯅ ꯂꯩꯔꯤꯁꯦ ꯏꯃꯥ ꯀꯨꯏꯔꯔꯣꯏꯗ ꯁꯤꯗꯒꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯍꯦꯛ ꯂꯥꯛꯄꯒ ꯏꯃꯥꯕꯨꯁꯨ ꯅꯃꯧ ꯅꯨꯄꯤꯗ ꯑꯗꯨꯝ ꯊꯥꯈ꯭ꯔꯗꯧꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯃꯍꯥꯄꯥꯄꯤ ꯅꯪ ꯃꯥꯃꯅꯅꯦ ꯅꯕꯥꯏꯒꯤ ꯀꯣꯟꯁꯪꯗ ꯁꯅꯥ ꯁꯨꯕ ꯌꯥꯎ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯆꯠꯅꯕ ꯑꯗꯨꯝ ꯇꯧꯀꯣ ꯏꯁ ꯑꯩꯕꯨ ꯁꯅꯥ ꯁꯨꯕ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯏꯁ ꯑꯗꯨ ꯋꯥꯗꯨꯃ ꯑꯩꯁꯨ ꯉꯝꯃꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯃꯒ ꯁꯨꯕ ꯊꯕꯛꯇꯨꯕꯨ ꯀꯅꯥ ꯇꯧꯖꯩꯒꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯃ ꯍꯥꯏ ꯇꯧꯅꯤꯡꯗꯦ ꯑꯃ ꯍꯥꯏ ꯇꯧꯅꯤꯡꯗꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯊꯕꯛ ꯁꯨꯕꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯆꯥ ꯅꯠꯇꯕꯗꯧꯅ ꯏꯃꯥꯅ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯟꯅꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣꯕ ꯍꯤꯡꯕꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯈꯛꯀꯤ ꯍꯤꯡꯕ ꯅꯠꯇꯦꯅꯦ ꯁꯦꯜ ꯆꯪꯕꯅꯦ ꯅꯄꯨꯟꯁꯤꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯕꯅꯤꯅꯦ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯣ ꯑꯩꯗꯤꯅꯤ ꯍꯤꯡꯉꯤꯁꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯀꯣꯏꯕꯒ ꯈꯛꯀꯤꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯑꯗꯨꯝ ꯄꯦꯟꯖꯔꯤꯁꯤꯅ ꯑꯗꯨꯅꯗꯤ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯩ ꯅꯨꯄꯤꯒꯇ ꯊꯤꯔꯨꯅꯣ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯗꯕꯗꯣ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯋꯥꯅꯅꯕꯅꯤ ꯑꯩꯁꯨ ꯊꯤꯅꯤꯡꯗꯦꯗ ꯑꯗꯨꯗ ꯏꯃꯥꯗꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯏꯃꯥ ꯁꯤꯔꯦꯅ ꯑꯩꯁꯨ ꯆꯥꯗ ꯊꯛꯇ ꯁꯤꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯅꯨꯄꯤꯗꯨ ꯊꯤꯒꯦ ꯇꯧꯕꯅꯤ ꯃꯥꯅ ꯑꯣꯏꯅ ꯑꯩ ꯊꯥꯛꯅꯕ ꯀꯕꯣꯛꯂꯩ ꯉꯁꯤꯗꯤ ꯃꯅꯤꯗ ꯆꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯇꯥ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯊꯤꯟꯗꯣꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯂꯥꯏꯔꯕꯒ ꯑꯃꯨꯛ ꯑꯣꯏꯔꯒ ꯂꯩꯔꯝꯗꯅꯕ ꯁꯣꯏꯗ꯭ꯔꯦꯍꯦ ꯃꯤ ꯑꯩꯅ ꯃꯨꯟꯅ ꯈꯪꯂꯀꯥꯟꯗꯅꯤ ꯃꯉꯣꯟꯗ ꯆꯦꯟꯕ ꯊꯣꯛꯂꯛꯏꯁꯦ ꯁꯤꯗꯒꯤꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯊꯕꯛꯀꯁꯦ ꯃꯅꯥꯝꯇ ꯁꯨꯗꯅ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯔꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯩꯌꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯅꯪꯁꯨ ꯅꯤꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯃꯀꯣꯛ ꯄꯥꯠꯄ ꯂꯥꯏꯔꯕꯗꯣ ꯀꯣꯛꯇꯣꯛꯅꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯏꯅꯥꯈꯨꯟꯕꯒ ꯂꯩꯔꯕꯗꯤ ꯑꯃ ꯀꯣꯛ ꯁꯦꯝꯕꯤꯅꯤꯗꯅ ꯑꯩꯗꯤ ꯏꯅꯥꯈꯨꯟꯕ ꯄꯥꯝꯗꯦꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯝꯖꯔꯦ ꯐꯪꯗꯤ ꯐꯪꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯨ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛ ꯑꯩꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯗꯒꯤ ꯁꯦꯜ ꯍꯦꯟꯅ ꯄꯥꯏꯕ ꯑꯃꯅ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯍꯦꯟꯕ ꯑꯣꯈꯥꯛꯇꯤ ꯄꯥꯝꯕ ꯆꯥꯠꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯅꯤ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯃꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯣꯏꯁꯤ ꯍꯣꯏ ꯍꯣꯏ ꯅꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯦꯟꯖꯔꯒꯦ
ꯌꯥꯔꯦꯁꯦ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯥꯅ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯔꯦ ꯅꯪꯁꯨ ꯆꯪꯉꯣꯀꯣ ꯑꯗꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯅꯪꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯊꯨꯅ ꯇꯣꯛꯅꯅꯕ ꯇꯧꯀꯣ ꯀꯩꯅꯣ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯔꯒ ꯅꯪꯅ ꯅꯃꯥꯟꯅꯕꯤꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯗꯨꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯕꯅꯤ ꯌꯥꯝ ꯄꯪꯉꯤ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗꯨꯗ ꯁꯤꯡꯅꯕ ꯇꯥꯛꯄꯤꯔꯝꯃꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯜꯂꯗꯣꯏꯅꯤꯅꯦꯀꯣ ꯑꯗꯒꯤ ꯀꯨꯏꯗꯅ ꯑꯗꯨꯝ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯗꯅ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯨ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ ꯉꯁꯤ ꯆꯦꯜꯂꯅꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯑꯩꯕꯨ ꯊꯤꯜꯂꯅꯤ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯊꯤꯟꯕꯗ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯣ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯄꯤꯌꯨꯀꯣ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯑꯁꯦꯡꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯁꯅꯥ ꯑꯁꯦꯡꯕ ꯌꯥꯜꯍꯟꯗꯣꯏꯅꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦꯕꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯅꯤꯗ ꯅꯁꯨꯝ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯑꯣꯏꯍꯟꯗꯣꯏꯁꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯅꯈꯣꯏ ꯌꯨꯝꯗ ꯉꯥꯏꯈꯣꯌꯦ ꯈꯤꯇꯪ ꯊꯦꯡꯅ ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯕ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯕꯣꯛꯂꯩꯒ ꯃꯅꯤꯒꯗꯨ ꯅꯨꯃꯤꯗꯥꯡ ꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯅꯤꯗꯤ ꯀꯕꯣꯛꯂꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯈꯟꯕꯗ ꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯔꯛꯂꯝꯃꯤ ꯊꯣꯡ ꯁꯤꯝꯇꯥꯡ ꯊꯣꯡ ꯁꯤꯝꯇꯥꯡꯉꯣ ꯊꯥꯃꯅꯤ ꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝ ꯑꯁ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯊꯤꯌꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯒ ꯆꯨꯒꯗꯕ ꯃꯥꯜꯂꯦꯕ ꯍꯜꯂꯛꯑꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯕ ꯁꯤꯗꯅꯦ ꯊꯣꯡꯒ ꯑꯃꯨꯛ ꯊꯤꯟꯗꯅ ꯀꯅꯥꯅꯣ ꯏꯕꯦꯝꯃꯁꯤꯅ ꯅꯃꯥꯟꯅꯕꯒꯤ ꯌꯨꯝꯂꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯁ ꯑꯩ ꯁꯤꯁꯦ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯅꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯖꯅ ꯉꯥꯡꯅꯔꯁꯤ ꯂꯥꯛꯑꯣ ꯏꯅꯦ ꯇꯥꯃꯅꯤꯒ ꯀꯩ ꯊꯣꯛꯅꯕꯤꯒꯦ ꯀꯔꯤ ꯊꯣꯛꯅꯒꯦꯕ ꯑꯩꯒ ꯃꯥꯒꯁꯦ ꯍꯣꯏ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯕꯅꯤ ꯏꯅꯦꯅ ꯃꯈꯣꯏ ꯌꯨꯝꯗ ꯈꯔ ꯄꯥꯎ ꯄꯤꯕꯤꯌꯣ ꯄꯦꯝꯃ ꯑꯩꯁꯤ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯅꯤꯅꯦ ꯇꯥꯃꯅꯤꯒꯤ ꯃꯃꯥꯅꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯨꯝꯁꯤꯁꯨ ꯇꯥꯃꯅꯤꯒꯤ ꯁꯅꯥ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯁꯤꯗꯅ ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯄꯤ ꯄꯣꯔꯛꯎ ꯍꯥꯏꯔꯒ ꯑꯉꯥꯎꯕꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯁꯤꯅ ꯆꯨꯏꯔꯣꯜꯂ ꯀꯔꯤꯅꯣ ꯄꯪꯂꯣꯟꯗ ꯍꯦꯛ ꯂꯣꯜꯂꯗꯅ ꯇꯥꯃꯅꯤ ꯍꯅꯨꯕꯤꯁꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯕ ꯁꯤꯕꯨ ꯅꯪꯒꯤ ꯌꯨꯝꯂꯣ ꯈꯨꯝꯃꯣ ꯁꯤ ꯅꯪꯒꯤꯅ ꯌꯨꯝꯂꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯆꯨꯝꯃꯤ ꯀꯔꯤ ꯆꯨꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯆꯠꯈ꯭ꯔꯅꯤ ꯅꯆꯤꯟ ꯊꯤꯕ ꯅꯥꯏꯔꯁꯨ ꯆꯠꯅꯕ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯌꯨꯝꯁꯦ ꯄꯨꯔꯛꯏꯕ ꯑꯩ ꯆꯠꯈꯤꯅꯤꯕ ꯌꯥꯔꯣꯏꯍꯦ ꯆꯦꯜꯂꯕꯁꯤꯕꯨ ꯀꯩꯒꯤ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯀꯩꯒꯤꯅꯣ ꯅꯪ ꯂꯩꯕꯣ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯒ ꯀꯣꯏꯔꯤꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯐꯪꯉꯤꯁꯦ ꯐꯪꯈꯤꯗ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯕꯨ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯆꯥꯎ ꯍꯦꯟꯗꯕ ꯑꯃꯨꯛꯀꯊꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯒꯤ ꯅꯨꯡꯁꯤꯗꯣꯏꯕ ꯁꯦꯜ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯂꯩꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯩꯗꯤ ꯍꯩꯌꯦ ꯃꯉꯣꯟꯗꯒꯤ ꯀꯣꯛꯊꯣꯡ ꯑꯃ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯑꯋꯥꯏꯕ ꯐꯤꯖꯣꯜ ꯃꯈꯜ ꯃꯈꯜ ꯁꯦꯠꯂꯒ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯒꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪꯁꯦ ꯑꯩꯅ ꯆꯦꯜꯂꯕꯅꯤ ꯇꯨꯃꯤꯟ ꯂꯩ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯩ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯅꯪ ꯑꯩꯅꯅꯦ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯊꯤꯜꯂꯨ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯀꯥꯏꯗꯒꯤ ꯊꯤꯟꯕ ꯉꯝꯗꯣꯏꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯆꯦꯜꯂꯛꯏꯁꯤꯕꯨ ꯑꯩꯉꯣꯟꯗꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯜꯗꯔꯣ ꯅꯪꯅ ꯁꯦꯜ ꯌꯥꯝ ꯄꯥꯝꯃꯒꯅ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯍꯅꯨꯕ ꯃꯇꯣꯝꯇ ꯂꯩꯕ ꯆꯍꯤ 60 ꯁꯨꯔꯕ ꯄꯥꯈꯪ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯦꯜꯂꯨ ꯃꯥꯗꯤ ꯁꯦꯜꯒ ꯌꯥꯝ ꯐꯖꯅ ꯄꯥꯏꯕꯅꯤ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕ ꯂꯥꯏꯔꯕ ꯅꯪꯅ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯅꯪꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏꯕ ꯑꯩ ꯌꯦꯡꯉꯣꯕ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯪꯒꯅꯦ ꯃꯥꯡꯖꯒꯗꯕ ꯆꯦꯜꯂꯨꯕꯤ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯅꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯤꯈꯤꯅꯤ ꯅꯨꯄꯤꯅꯤ ꯀꯩ ꯑꯍꯦꯟꯕ ꯁꯨꯛ ꯌꯥꯝ ꯄꯥꯝ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯃꯅꯤ ꯑꯃꯗꯤ ꯀꯕꯣꯛꯂꯩ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯀꯕꯣꯛꯂꯩꯅ ꯐꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯅꯝꯃꯁꯤꯡꯅ ꯌꯥꯗꯕꯗꯒꯤ ꯀꯕꯣꯛꯂꯩ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯊꯥ 4-5 ꯍꯧꯈꯤꯔꯝꯃꯤ ꯅꯨꯄꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯗꯣꯏꯔꯣ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪ ꯁꯤꯕꯨꯉꯣ ꯐꯝꯗ꯭ꯔꯗꯤ ꯁꯨꯛ ꯁꯥꯕꯁꯤꯗ ꯑꯩꯕꯨ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯁꯥꯕꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪ ꯈꯔꯗꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯩ ꯁꯤꯗꯧꯔꯤꯕ ꯑꯁ ꯑꯗꯨꯝ ꯇꯧꯕ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯅꯪ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯋꯥꯅꯤ ꯑꯩꯁꯦ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯤꯡꯕꯗ ꯄꯤꯖ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ ꯑꯩꯒꯤꯅ ꯅꯪ ꯊꯥꯛꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯦꯗꯅ
ꯑꯩꯕꯨ ꯊꯥꯛꯄ ꯐꯪꯖꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯨꯝ ꯐꯔꯕꯅꯤ ꯅꯪꯁꯦ ꯑꯩꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯔꯒ ꯊꯝꯒꯦ ꯈꯟꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯍꯦꯟꯕ ꯈꯨꯄꯥꯝꯗꯨꯗꯅꯦ ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯕ ꯑꯣ ꯆꯤꯟꯊꯤꯕ ꯅꯪꯅ ꯊꯤꯕ ꯅꯆꯤꯟꯁꯦ ꯈꯛꯇꯤ ꯊꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯊꯤꯌꯦꯕ ꯅꯠꯇ꯭ꯔꯣ ꯑꯦ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦꯀꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯃꯀꯦꯜꯂꯥꯡ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯆꯠꯂꯣꯏ ꯏꯁꯥ ꯁꯨꯛ ꯂꯨꯝꯃꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯐꯧ ꯁꯨꯔꯒ ꯅꯨꯃꯤꯠꯇꯨ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯃꯣ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯝꯖꯗꯦ ꯑꯩꯗꯤꯅꯦ ꯅꯪꯅ ꯋꯥꯖꯕꯗꯨ ꯎꯕꯗ ꯅꯪ ꯍꯦꯛ ꯎꯕꯗ ꯃꯤꯠꯁꯦ ꯑꯗꯨꯝ ꯎꯏꯁꯤꯜꯂꯕꯅꯤ 이팠다 갖다 낭나 팠다 봤을 팟캐지에다가 까이 농기 애기 래박시다 낭시부 탱나한미리브노바 에이드 시저닝이바 에이 시행닝드레 스와이드 kumhai 사나다 레이런 이마두나 까이도 무사크르기 짝시가 나는 통두인데시바 통어이 애기 싸감다 통망가 모이바 낭나 짜닝라가 낭 통두 싸우소 까리 이마누 뽀뽀드기 짝사람다 통드는 레이럭바 이부 누피 티브드기 짝 통이나 레까시드 빡톡한게 하리바 누피 짤 ꯅꯪ ꯊꯣꯡꯉꯨꯔꯣꯕ ꯏꯃꯥꯁꯨꯅꯦ ꯑꯩꯈꯣꯏꯅꯤ ꯈꯠꯅꯕꯗꯣ ꯇꯥꯅꯤꯡꯗꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯉꯝꯃꯣꯏ ꯍꯥꯏꯁꯤ ꯅꯪ ꯅꯅꯥꯎꯗꯨ ꯇꯥꯗ꯭ꯔꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪꯗꯤ ꯁꯅꯥ ꯃꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯍꯥ ꯈꯔ ꯂꯩꯔꯒ ꯑꯩꯅ ꯁꯦꯜ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯅꯪꯒꯤ ꯁꯅꯥ ꯁꯥꯕꯤꯗꯣꯏꯅꯤ ꯍꯣ ꯄꯦꯟꯖꯔꯦ ꯅꯪꯅ ꯁꯥꯕꯤꯕ ꯁꯅꯥꯒ ꯌꯥꯟꯗꯅ ꯏꯉꯪ ꯁꯝꯒꯁꯦ ꯇꯛ ꯇꯧꯔꯕꯅꯤ ꯁꯛꯇꯥꯃꯛꯅ ꯀꯔꯤ ꯊꯣꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯖꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯅꯪ ꯅꯆꯤꯟ ꯀꯟꯃꯜꯂꯤꯀꯣ ꯑꯁꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯏꯍꯦꯟꯕ ꯄꯥꯝꯕꯅ ꯋꯥꯔꯤꯕꯅꯦꯕ ꯍꯣꯠꯅꯕ ꯀꯟꯕꯕꯨꯅ ꯃꯤꯔꯥꯏꯔꯨꯕ ꯁꯨꯅꯤꯡꯗꯕ ꯃꯥꯕꯨꯅ ꯁꯦꯜ ꯄꯥꯏꯕꯅꯤ ꯈꯟꯗꯅ ꯅꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯅꯤꯒꯤ ꯃꯃꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯄꯥꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯁꯨ ꯐꯅ ꯆꯥꯎꯔꯦ ꯀꯕꯣꯛꯂꯩꯗꯤ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯅꯥꯁꯤꯟꯅꯔꯝꯃꯤ ꯑꯌꯣ ꯅꯨꯄꯥ ꯅꯪꯕꯨ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯦ ꯗꯥꯛ ꯑꯃꯠꯇꯁꯨ ꯄꯤꯖꯗꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯔꯥꯡꯗꯁꯨ ꯄꯤꯖꯗꯦ ꯅꯪ ꯁꯤꯁꯨꯅꯦ ꯇꯟꯖꯥ ꯑꯃꯇ ꯆꯥꯗꯨꯅ ꯍꯦꯛ ꯅꯥꯏꯍꯤ ꯀꯩꯅꯣ ꯍꯛꯆꯥꯡ ꯉꯝꯗꯕꯕꯨ ꯇꯟꯖꯥ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ ꯃꯤ ꯃꯇꯣꯝꯇ ꯉꯝꯖꯔꯛꯇꯕꯅꯤ ꯅꯪꯁꯨ ꯃꯔꯛꯇ ꯉꯝꯗꯕ ꯌꯥꯎꯔꯤꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯇꯧꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯐꯔꯦ ꯅꯪꯅ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯨꯄꯥ ꯌꯦꯅꯈꯥꯗ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯏꯃꯥ ꯏꯆꯥꯗ ꯄꯤꯊꯣꯛ ꯑꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯍꯤꯡꯉꯨ ꯑꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯥꯁꯤꯅ ꯆꯥꯛ ꯂꯥꯝꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝ ꯈꯨꯗꯤꯡ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯃꯤꯅ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯥꯗ ꯆꯥꯛ ꯆꯔꯥꯝꯐꯥꯎ ꯄꯤꯖꯕ ꯉꯝꯗꯕ ꯅꯨꯄꯥ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯅꯨꯄꯤ ꯍꯧꯖꯤꯛꯁꯨ ꯏꯆꯥꯗꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯂꯩꯇꯦ ꯀꯅꯥꯒꯤꯗꯕꯨ ꯆꯠꯂꯝꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯉꯔꯥꯡꯁꯨ ꯊꯪꯅꯕꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯔꯨꯕꯒꯤ ꯆꯩꯗꯨꯅ ꯇꯥꯜꯂꯛꯏ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯍꯤꯡꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣꯕ ꯃꯄꯥ ꯑꯩ ꯂꯩꯅ ꯏꯆꯥꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯆꯥꯛꯅꯤꯕ ꯃꯒꯨꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯕ ꯑꯉꯥꯡꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯤꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯒ ꯀꯞꯇꯨꯅ ꯍꯜꯂꯛꯄꯁꯤ ꯈꯛꯇꯅꯤ ꯅꯨꯄꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯆꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯐꯝꯗ ꯑꯩꯅ ꯂꯥꯜꯂꯤ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯂꯤꯕꯁꯦ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯍꯧꯈꯤꯕ ꯈꯨꯗꯤꯡꯅ ꯍꯧꯈ꯭ꯔꯕꯁꯨ ꯅꯨꯄꯥ ꯅꯪ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯔꯣ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯃꯤꯒꯤ ꯃꯈꯥ ꯊꯥꯅ ꯍꯤꯡꯕꯁꯦ ꯑꯃꯨꯛꯇꯗꯤ ꯇꯣꯛꯂꯁꯤꯕ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯣꯏꯔꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯅꯤ ꯈꯪꯗꯕ ꯅꯨꯄꯤ ꯑꯩ ꯌꯥꯝ ꯁꯣꯏꯔꯤ ꯍꯧꯈꯤꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡꯗ ꯂꯥꯛꯀꯗꯕꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯁꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯀꯣꯟꯅ ꯊꯪꯗ ꯈꯪꯂꯛꯂꯝꯃꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯌꯥꯗꯦ ꯍꯥꯏꯕꯁꯤ